Masih kena nak problem itu. Masih ni thokka bana me, masih dah Universal Mother Organization na. PSK casing pun nama ko, ina mina tu na koi na masih aten dah mayamam pang tu ke hai. Aja bila harau ya bila pergi dah casing mo aham le cagat cari. Hauji koi iram dam masih dah megi tang dagi na lepal itu na. Tong na kiba len gi ceng mayam mama nong gi ceng mayam sing icau gi mayam mama. Adagi megi dagi oke teror singa thengner kiba lal aduda koi lal ase neme haidane inge tikna leire na lakiba. Adagi adugo mo home minister aduna makho pongna tampakina Manipur chief minister na daita lolo tingina akona daita logani hagiba. Ngasi di peace leire shanti leire ne miyamna pesa nga haitana lauriba. Aduga inge chi ena lawa khudingi adugumba ngangakpa khudingi akoida achauba amu la kanda macit nomagi halakpa thirakpa. Aikoi si karamba mongda koi hingadoribano aduga karigidamakta moina control tawre hariba adugumba koki terrorist aduda piriba khulai mayam moina ngarang thadariba donda hapaga thadariba bom adu Malengi landa pangsin sijinara moidra khali India ge lona yaraga su international ge lona di madu yaramo adu mitam mian mayanda thadare iba pot ase akoi na ngasidi tumina dum yengdana tana ra adu yamba ngarang soiba state force soiba kaidoriba mayamda aikoi gi state ki leiba commando state ki leiba force singna mafam adu mi ke am gali ke am tanga khiba mi gi angakpala phangna haidara abani akoi adumak hairaga koi icha chira chu adum haiba taba aikoi gi iramdam kutum tala chu koi adumak leihi gadra aduna maram ora kanda ngasidi Indiana sanariba akanba magi langlo amadi mana kudi yengiba miengche akoi parja miang khangmine ba changbrai khali imagi wakandani khangdi loina khange ahi bana thallaba leibak ni wangang loina thallaba leibak ni tawadabu akoi ji thamoyo oiba leibak bu nungsijaba aigi jati bu nungsiba aigi phurtu bu nungsiba khaktagini akoi ji maya yawdraba sanga chap manarabani aduna tawraiba mak posisa akoi kari kamai tawna mina khudong chaba laurino Indiana malengi pithibigi leibak singde achoba lamdela makha tanabdi Indiana khwaigi afaba leibak ama aingba khunai ama oinabagi dama honarapa matamda Indiana sanaiba ron India ge khut yaugi haba chukya yaro haibadi moina paira thadare khulai sing bom top singdo moi atoba country kharaga samnaraga thadara pani haiba se Indiana khangadawni aduna Manipur da hauriba lalho mayam se muthatna bagi damakta adugumba koki terrorist mayam debu Indiana khula oina sijinara kanda India gi michang koki gi michang de Indiana phongna lete haiba se ngasi gi praja miyam aikoina amadi ngasi gi leiba state ke paiba punamakna akoi khangmina khangwa ama changna akoi masel hunabagi matam nate hauji opposition da oiro ruling da oiro kaidawi hui hunadoino magi maram loire magi sumang yoksile magi macha machu mayam halae asi bauda akoi masel hunabagi matam la adagi amana akoi ge lebak si leimini khunai sigi jamakta leibaki iramdam ningtangani thokiba yawaroi khujima khubang changjok taralo naraga khurumjari maching yamna thokbira ano punsin nabiro pulo bijaba taragadi mama mayam oina migi makhuta thigadaw sargudi icha singe makhuta koi chijarage punsin biro hoju chiyongna arang mangkala khang ngamdraba bom toktna thadaraba kangchu kौतुकी जो चंची लगता मखा दगी काप लाने ने इचार हिंदू ने मखा ल काप का चंगी मतलब के दोंदा पारा को तो दगी
ngarang imana lawa kholausi donde yaure laure ko nomai bom top tu akoi thakta tarabo ningi adugo mo khulai adubu karamba leibak te sijinna ge akoi ji pura terrorist pura koki ga akoi ga terrorist oina achawal lanja mo oirabra ba akoi jibo oidi haina MLA tara munga aga thami makoi loino kano tawri mogi torop ti phangi india state government gi mogi pension de sigi piri laiba phuruk mayam sina aikoi che usitlandri che akoi maitai macha ama oina nataba aikoi gi chinglai pak sida khunda minari ba ek salai laiba phuruk cha khudima chinglai pak sida khunda minari phuruk cha khudima punsinna ba ma change adugi punsinna ba gi control ngamdragadi luchingba matik chadragadi akoi subai sum hat ka dau bugi tharo India ki nungai na ba India ki minchet phajana ba aikoi ngasi lairibra aikoi laiba ining tamna leiramani da du thakta haina ba chahi lising cha kaya ki puari ka thoki ba chahi lising ani ki puari na koi da sabonar ngang ba hauji aikoi ngang ba ya da ba manung da ngang na ga da wa mapan da ngang na ga da wa haiba wa pham ama ta khaidok na da ba Facebook ta pangthaga thagana ba pangkai ja kaina ba madugi khudong chabado banana lawi mitu miran cha thne lawi ha che khangmina ba makak changi numit tarani ji numit kunni sigi manung da akhoi gi lai be cha isu khudima mama ogi khudima chu akhoi punna apun bagi ina choi tawraga nongkhang irup minaga wachak minachi haiba chi ma chu ai thamjage adu nataba targadi leibapu nongchibani hairo masagi jamakta thorapani haigani adu orachu nangdi hairapa yai engonda aisu mayamna punba targadi matam adu yoragadi ai UMO mutharasu yai president pham tokcharasu yai mayamna punbi ragadi maduda yaroidaba nupidi natte tawudaba hojik paisiliba sana lupa arang arak achau asang thikadar mayam yum dalan sagaliba mayam sina leibak ningba sabadadi topiro tathengna leibak ku nungsibiba taragadi paisa leite haibirano pairiba manchang punamak sing ado yonthoaga iramdam kanbada puthokpira o khunai sembada yawanbiu akoi ji ngasi UMO na karadi paisa na UMO chalai no chingatlino haigani UMO na lampen pada sang abali sang amalai khong kotana tauraga isagi ipot iran yonthoaga khoi leibak ki thabak tawbani aduna maram morkanda amukka chu hanna haijage akoi chi yauna imang ni icha hala bauda koi tumina leiraba state force ti akoi icha natabra hojik aikoi leibak sida loying loya da chinya tamya da comning operation chingi lamda ji kari comning operation tawdaba tawraga sumakoi ga manaraga phataba khulai khra pothoga phahanba aikoi leijeri icha aikoi ithanung da thabum tara puraga pokchari state force singina makoi gi hamthon kana bagi jamakta nongai phabarona chathaba the mama amona khoi pende omning operation tawdana khulai phare aida tapak amdegi ngasi akoi gi khutta ju khulai leitraba icha mayamna marai bakti nungsiba maram damdi nungsiba icha mayam sina chongaga kappaga lanphamni khangdaba sigani khangdaba changani khangdaba makutta khulai yawdan changba se nungai libra ngasigi laiba MLA mantri mayam thu nungai biribra aduna aikoi hauyikti kai tawa tai mina lalong makham tatre helicopter ju paira ani bom ju thadarani japal wardagi helani aikoi laiba ase kanana nga kadoribino adu sarpuri mama oibi akoi ju pullasi yut oibasing ju pullasi luchingbi oibi gadori bada thokpiro adu natraba taragadi
ꯑꯩꯈꯣꯏ ꯅꯣꯡꯃꯗꯤ ꯁꯣꯛꯇꯅ ꯄꯦꯜꯂꯛꯇꯕꯒꯤ ꯃꯩꯆꯥꯛꯅ ꯏꯟꯗꯤꯌꯥꯗꯒꯤ ꯇꯣꯈꯥꯏꯅ ꯇꯥꯔꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯂꯥꯎꯔꯛꯄ ꯌꯥꯏ ꯁꯤꯈꯤꯕ ꯌꯥꯏ ꯍꯥꯏꯕꯁꯦ ꯉꯁꯤꯒꯤ ꯂꯩꯔꯤꯕ ꯂꯨꯆꯤꯡꯕꯤꯁꯤꯡꯅ ꯈꯪꯕꯤꯕ ꯆꯪꯉꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯈꯪꯕꯤꯕ ꯆꯪꯉꯤ ꯍꯧꯖꯤꯛ ꯂꯦꯟ ꯇꯥꯈꯤꯕꯒꯤ ꯖꯤꯡꯒ ꯄꯤ ꯍꯥꯏ ꯁꯔꯀꯥꯔꯅꯗꯤ ꯃꯌꯥꯝ ꯑꯃ ꯑꯩꯒꯤ ꯖꯒꯥꯗ ꯂꯦꯟ ꯇꯥꯕ ꯑꯩꯈꯣꯏ ꯌꯨꯝ ꯀꯨꯟ ꯀꯨꯟꯊ꯭ꯔꯥ ꯍꯧꯖꯤꯛ ꯀꯅꯥ ꯖꯤꯡꯒ ꯃꯅꯥ ꯃꯆꯦꯠ ꯑꯃ ꯐꯪꯗꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯆꯦꯡ ꯐꯪꯗꯦ ꯄꯤꯗꯦ ꯍꯥꯏꯒꯅꯤ ꯑꯩꯈꯣꯏꯅ ꯁꯨꯖꯕꯩ ꯈꯨꯠꯁꯨꯃꯟ ꯐꯥꯎꯕ ꯐꯪꯉꯛꯇ꯭ꯔꯕ ꯍꯤꯡꯕꯒꯤ ꯍꯛ ꯐꯥꯎꯕ ꯂꯩꯔꯛꯇ꯭ꯔꯕ ꯁꯨꯐꯝ ꯅꯣꯝꯐꯝ ꯈꯪꯉꯛꯇ꯭ꯔꯕ ꯂꯥꯟ ꯃꯔꯛꯁꯤꯗ ꯂꯥꯏꯔꯕ ꯀꯌꯥꯅ ꯉꯁꯤ ꯔꯤꯂꯤꯐ ꯀꯦꯝꯗ ꯊꯧꯔꯤ ꯌꯥꯝꯅ ꯁꯤꯖꯤꯜꯂꯛꯏꯕ ꯍꯨ ꯊꯛꯀꯠꯂꯛꯏꯕ ꯃꯌꯥꯝꯁꯦ ꯉꯁꯤꯒꯤ ꯁꯔꯀꯥꯔꯅ ꯈꯪꯕꯤꯔꯒ ꯑꯩꯈꯣꯏ ꯑꯍꯦꯟꯕ ꯐꯣꯔꯁ ꯅꯨꯃꯤꯠ ꯅꯤꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯂꯣꯏꯖꯤꯡ ꯂꯣꯌꯥ ꯈꯨꯗꯤꯡꯗ ꯍꯦꯂꯤꯀꯣꯞꯇꯔ ꯌꯥꯎꯔꯒ ꯑꯍꯦꯟꯕ ꯐꯣꯔꯁꯁꯤꯡ ꯊꯝꯕ ꯉꯝꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯆꯞ ꯃꯥꯟꯅꯕ ꯐꯤꯔꯦꯞ ꯑꯃ ꯂꯦꯞꯄꯒ ꯑꯩꯈꯣꯏ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯇꯥꯏ ꯄꯨꯟꯅ ꯑꯩꯈꯣꯏ ꯍꯥꯠꯇꯣꯛꯍꯟꯕ ꯇꯥꯏ ꯁꯤꯍꯟꯕ ꯇꯥꯏ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯃꯌꯥꯝꯁꯦ ꯍꯤꯡꯍꯧꯒꯗꯧꯕ ꯈꯔꯅ ꯑꯗꯨꯝ ꯍꯤꯡꯍꯧꯔꯁꯅꯨ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯈꯔꯅ ꯈꯨꯡꯍꯧꯔꯁꯅꯨ ꯉꯔꯥꯡ ꯑꯗꯨꯛ ꯂꯨꯔꯨꯕ ꯇꯥꯡꯀꯛꯇꯨꯗ ꯄ꯭ꯔꯦꯁ ꯀꯩꯅꯣꯒꯤ BOC ꯄꯨꯝꯅꯃꯛ ꯊꯣꯡ ꯂꯣꯜꯂꯦ ꯊꯥꯎ ꯍꯥꯟꯕ ꯐꯪꯗꯦ ꯑꯗꯨ ꯀꯟꯈ꯭ꯔꯕ ꯂꯥꯟ ꯑꯗꯨꯗ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯉꯁꯥꯏꯒꯤ ꯆꯠꯂꯤꯕ ꯆꯦꯜꯂꯤꯕ ꯃꯌꯥꯝ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯦꯝꯕꯨꯂꯦꯟꯁ ꯐꯥꯎꯕ ꯊꯥꯎ ꯌꯥꯎꯗꯦꯅ ꯂꯥꯡꯖꯤꯡꯗꯦ ꯂꯦꯞꯄꯒ ꯂꯩꯍꯧꯋꯤ ꯑꯅꯥꯕ ꯍꯣꯟꯗꯣꯛꯀꯗꯧꯕ ꯑꯁꯣꯛꯄ ꯍꯣꯟꯗꯣꯛꯀꯗꯧꯕ ꯁꯤ ꯐꯤꯕꯝꯁꯤ ꯂꯥꯛꯑꯒꯗꯤ ꯑꯩꯈꯣꯏꯅ ꯍꯤꯡꯉꯨꯕꯩ ꯀꯔꯤꯝꯇ ꯀꯥꯟꯅꯗꯦ ꯑꯗꯨꯅ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯁꯤꯐꯥꯎꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯂꯣꯏꯖꯤꯡ ꯂꯣꯌꯥ ꯁꯤꯟꯕ ꯊꯨꯡꯅ ꯍꯦꯂꯤꯀꯣꯞꯇꯔ ꯌꯥꯎꯔꯒ CRP ꯊꯝꯕꯤꯌꯨ ꯑꯁꯥꯝ ꯔꯥꯏꯐꯜꯗꯤ ꯂꯧꯊꯣꯛꯄꯤꯈꯣ ꯍꯧꯖꯤꯛꯁꯨ ꯑꯦꯝꯕꯨꯂꯦꯟꯁ ꯃꯅꯨꯡꯗ ꯄꯨꯔꯒ ꯑꯁꯥꯝ ꯔꯥꯏꯐꯜ ꯌꯥꯎꯏ ꯃꯣꯏꯒꯤ ꯃꯔꯛꯇ ꯌꯥꯎꯗꯦ ꯍꯥꯏꯕ ꯌꯥꯔꯣꯏ ꯂꯥꯟ ꯀꯥꯞꯄꯤꯕ ꯍꯧꯖꯤꯛꯁꯨ ꯏꯉꯧꯔꯣꯛꯀꯤ ꯏꯁꯄꯣꯔꯠ ꯀꯦꯝꯗꯣ ꯑꯗꯨ ꯃꯣꯏ ꯃꯌꯥꯝ ꯑꯃ ꯄꯨꯟꯁꯤꯜꯂꯒ ꯀꯨꯀꯤ ꯃꯌꯥꯝ ꯂꯩꯔꯤ ꯑꯁꯤꯒꯤ ꯃꯊꯛꯇꯗꯤ ꯀꯔꯤꯒꯤ ꯀꯣꯏꯁꯤꯜꯂꯒ ꯐꯥꯕ ꯉꯝꯗ꯭ꯔꯤꯕ ꯂꯥꯟꯗꯥꯕ ꯉꯝꯗ꯭ꯔꯤꯕ ꯑꯗꯨ ꯃꯩꯇꯩ ꯃꯆꯥꯅ ꯑꯣꯏꯔꯝꯃꯣ ꯐꯥꯒꯅꯤ ꯀꯥꯞꯀꯅꯤ ꯐꯨꯒꯅꯤ ꯈꯨꯠꯂꯥꯏ ꯃꯨꯟꯒꯅꯤ ꯉꯔꯥꯡꯁꯨ ꯑꯩꯈꯣꯏꯒꯤ ꯑꯌꯥꯕꯤ ꯈꯨꯠꯂꯥꯏ ꯃꯌꯥꯝꯗ ꯃꯨꯜꯍꯧꯔꯦꯗꯅ ꯀꯔꯤꯝꯇ ꯑꯦꯛꯁꯟ ꯂꯧꯈꯠꯂꯤ ꯇꯧꯔꯤ ꯍꯥꯏꯅꯤ ꯑꯗꯣ ꯃꯔꯣꯟ ꯊꯣꯛꯇꯕ ꯀꯣꯀꯤ ꯈꯔ ꯐꯥꯒꯠꯂꯒ ꯂꯤꯗꯔꯅꯦ ꯄꯨꯊꯣꯔꯛꯀꯅꯤ ꯃꯗꯨ ꯑꯩꯈꯣꯏ ꯁꯨꯡꯄꯥꯝ ꯄꯥꯝꯗ꯭ꯔꯦ ꯌꯥꯕ ꯉꯝꯃꯔꯣꯏ ꯃꯃꯥ ꯑꯩꯈꯣꯏ ꯄꯦꯟꯗ꯭ꯔꯦ ꯍꯧꯖꯤꯛ ꯃꯔꯨ ꯑꯣꯏꯅ ꯀꯟꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯔꯥꯖꯅꯤꯇꯤꯋꯥꯂꯥꯁꯤꯡ ꯀꯔꯤꯒꯤꯗꯅꯣ ꯔꯨꯂꯤꯡ ꯄꯥꯔꯇꯤꯅꯁꯨ ꯑꯣꯄꯣꯖꯤꯁꯟ ꯄꯥꯔꯇꯤꯁꯨ ꯀꯔꯤꯒꯤꯗꯃꯛꯇ ꯐꯤꯟꯗꯨꯗ ꯀꯨꯝꯃꯛꯑꯒ ꯅꯣꯏ ꯂꯥꯟ ꯌꯥꯎꯗ꯭ꯔꯤꯕꯅꯣ ꯀꯥꯏ ꯂꯩꯈ꯭ꯔꯒꯦ ꯋꯥ ꯉꯥꯡꯕꯗ ꯑꯊꯧꯕ ꯃꯌꯥꯝꯗꯣ ꯊꯣꯛꯂꯛꯎꯅ ꯂꯥꯟꯐꯝꯗ ꯂꯥꯛꯎꯗꯅ ꯑꯗꯨꯗꯤ ꯂꯥꯛꯇ꯭ꯔꯒ ꯇꯦꯕꯜꯗ ꯑꯄꯥꯎꯗ ꯐꯦꯁꯕꯨꯛꯇ ꯈꯔ ꯂꯧꯔꯒ ꯄꯉꯥꯡꯗ ꯉꯥꯡꯕꯗꯣ ꯉꯥꯡꯒꯗꯣ ꯑꯃꯨꯛ ꯍꯟꯅ ꯉꯥꯡꯉꯛꯄ ꯇꯥꯔꯗꯤ ꯃꯃꯥ ꯃꯌꯥꯝꯅ ꯃꯈꯣꯏꯕꯨ ꯄꯔꯥ ꯇꯝꯕꯤꯅꯉꯥꯏꯗꯃꯛꯇ ꯁꯦꯝ ꯁꯥꯔꯒ ꯂꯩ ꯍꯥꯏꯕꯗ ꯊꯝꯖꯔꯒ ꯑꯩ ꯄꯨꯝꯅꯃꯛꯇ ꯇꯦꯟꯁꯤꯟꯖꯔꯤ